पामी नसी पुयाम अचौ खुमनचागी मयेकता कविता हिजमगी पूर्णिमा ngaihakki matung bimol Shillong yauraduna taxi ama tonglaga the North East Police Training Academy Riboy Meghalaya da thungle training mafam aduda North East State singdagi jati makhal suna training tongminnari bimol di punsigi ahanba Shillong chatpani the North Eastern Police Academy Umasho Village Riboy District Meghalaya asi chaurangna ekar chani ga manga pak chauraba ningthiraba training academy ni DIG amagi makhada makhoi training piba hore masana su hanadagi physical fitness oirakpana thoidokna warudi bimol gi talent ubadagi trainee mayamdagi group commander hapire NEPA academy aduda safeguard the value of freedom from disorder criminal act amadi criminal kayagi maramda tammi Sunday numitni NEPA gi ningthiraba campus chimai da horiba uchan pambi leikon gi lairang kaya uraga bimol na tam hawrabi purnima gi shaktam urakhi matom ta mon khalai chanabi mahakna manak ta phamlaga nokmi raba maithongna nungsi harakadaba mali bimol manglan kaya leptana sagache tanjadda mahakki mobile da ring ama laki yenglubada purnima gi oirammi hello bimo tai training loigadaba kyawali ke 9 months okre physical training di losilai haujikti criminal act law sing tamli next 26 January Republic Day nangaba passing out period piragani hai oh ado nang baksang nungai dabro khondu kainam tawida kaidorage training khara wabagi aksang khara ngamde khanause khara nuaite oh ado hedi khara sum take care tawgo ado nangdi kamai torige as karamna nungai hagani nahangna MPS officer oiraga tholakpa aduga aina micham sidani ne aina waraise kaimta khanano ai nangi bimo jamlaba khungangi bimo ngasi su kaimta hungdri hongdo honji nairwedaba Himalaya gi chingjau kum leblibane aisu khangjaye ado ngaijaramage mapung phare be purnima thajana hanglaba atiyada mapung phana tholakpa nimito bimo asingbuge ai January last week ta training loiraga Manipur da tholagani matam du phawdi warsuana ai bungai biramuko ado pare ai thamage ekoi shana kaureba ko hoi matam du phawba aina harauna nang bungai raga lerangani hoi chalo Kula asumna bimol amadi purnima wari saba loiraduna bimol commander manak tamna changkhre somdasu desiba santana Lucknow Kushirbagh Adilnagar amadi Lucknow district singda curfew chalairami miyamgi ihau kankhalakpana makok thongba DIG SP inspector kaya yauna mifam ama basantana sir lauduna pangthoki basantagi instruction makhada Lucknow SP na lusingduna Mukesh Manoj amadi Kavil makoi ahum puna Yadav market ki road taki phagatlami High Court of Lucknow na makoi ahum punchi chupagi phadok piduna Rani gi iho ado lakshinan bangamki Dainik Jagral Lucknow Daily newspaper da photo galoina na headline da DC Vasanta IAS solved the red case of Rani by arresting culprit Mukesh Manoj and Kapil Asumna basantana Kushirbagh Adilnagar gi mafam kaya da saukhat thoram gi thap kaya paikhatlami matam khara gi tungda Lucknow district asi UP gi model district oibangamki Lucknow da maru oina leiriba isu singado basanta gi mityang makhada kokhan bangamlakki maru oina lairaba khungangi lairik laisu haidriba miyoi singbu vocational course biduna awaba kokhananaba honaki loinana UP gi Lucknow da thokpa crime laksinanabagidamagta police department bu modernize tawba amadi micham praja singbu education piba horaklami toilet health sector power supply water supply kaya semgatuna Lucknow model district ama ohenki central government na sakhangbo oina PM's award for excellence in public administration haiba manasu basanta da pirami nongma
ꯕꯁꯟꯇꯅ ꯆꯤꯌꯥꯔꯗ ꯐꯝꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯏꯐ ꯄꯤꯡꯀꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯀꯥꯗꯨꯗ ꯊꯦꯜꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯝꯂꯦ꯫ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯥꯏꯐꯣꯟ 11 Pro ꯂꯧꯈꯠꯂꯒ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯕꯕꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯣ 이붕어 baba kari tawramlibano 이붕어 ISTV manipurda news yenglambani hauzik manipurda satri ama boarding da thauri yanduna sirambagi manipur gi kasin koya da achu beirang thokli lambi sorok thingjinba lambi tayar mai thaba manipur gi CM banglo da thomjilakpa praja sing mutan khaina bu honabada police na lathi charge tear gas kaya kapni masini hauzik oiba manipur gi saktam baba northeast manipur si lalhobagi irang rape case corruption kayana miyamna toina awaba si thing pire ko baba imodi kamdauria baba pinky di baba prakash ka new delhi da leire mahak hauzik new delhi gi deputy commissioner oina thokpuri mahak ki di thoidok irang leite aina leiriba lakhono si su irang amna leire baba adubu hauzik di police department ka praja singa khusamnaraga honabadagi shanti oina leiba ngamle yai phari bungo yai phare baba su nanakta lakningbani ahalorak pasida baba central government ki order matungina pinky amasung ai manipur da mars tha da posting taragani adudagi di baba imagi seba ningthina tawladoine kari haiba ibungo yamna nungai re icha poksebagi mahi yale na da yektana nungai ai phana leibo oyuko hoi baba nachana baba gi mangol asibat phangbo ijarage nacha phone tamjre ko baba Basantaga mapabunga wari sanaba loreduna phone thamkhre. The North East Police Training Academy Shillongda 25 January da 46 batch passing out parade ki oath taking ceremony pangthoragani. Passing out parade aduda Manipur, Mizoram amadi Nagaland state ki tongan ba ASI, SI Civil Police Service kaya tongan ba jati kaya gi miyoi kangrup kayauri. Bimol gi mama mapaso oath taking numit aduda Kaksing wari dagi Shillong tamna oath taking passing out parade ado sarugya balai. NEPA Shillong gining tiraba ground da khutchem gi carpet machu gi phiral loinana mafam chana horiba leikol gining tiraba leirang singna yengba pumnamak pungning sumali. Saknai raba India gi Union Home Minister, Meghalaya gi Governor, Chief Minister amadi awang bathaki high ranking officer kayana Ningthiraba stage ki phampak thakta sanagi manigum khinduna leiri tunglam chatki phirep laurakadaba ASI SI kayana samte na kak machu chap manaraba ningthiraba uniform sing aduda NEPA gi masek mangal ase male masina leiri pawba mutkadaba mande SI ASI amadi tongan ba company singi contingent singna governor CM amadi home minister da salute piri Asumna, Bimol 46 base group ki commander oina magi mass pass contingent concert ningthiraba chap manana khudhai amada akai belaitana dais mathak ta leiriba phamnairaba singda salute piri governor CM home minister na salute okli masanupa Bimol na NEPA ki ningthiraba ground da police ki uniform ubada Bimol gi mapa thingnam chawba amadi mahaki mama thingnam ongbi chandani Haraubana mamitta mapi ira senduna harau mit ying tari. Mikuptuda sandani na mapuray ba chawbada harau na sumnay say. Makoy pabong, ichapok sa bagi mahayale. Pungkaya magitungda mass pass contingent gi result lauthorakli. Winner of mass pass contingent Group A Commander Thingnam Bimol from Manipur. Base Discipline and Excellent Award 46 base NEPA Mr. TH Bimol Asumna award lauthoklaba matungda NEPA gi trainee gi oath taking ceremony Union Home Minister na lorami trainee singdugi marakta Bimol su I Thingnam Bimol do swear in the name of God that I will hear true faith and allegiance to the Constitution of India as by law established and that I will faithfully discharge the duty upon which I am about to enter.
Asumna wasak lauraba tungda numittugi Nepagi ceremony function mapung oina Home Minister na loishinki. Apokpa mama mapabu Bimol na Silongi ningthiraba mapam, Words Lake, Elephant Fall, Don Bosco Museum na chingba mapam kayada puduna yenghalami. Mama mapagi apinba ubada Bimol thawai kayagi matik nungaizaki. Mathangi numit January gi tang 18 Nepa thadok lamlaga Silong to Imphal Air India ge flight amada ayuki pung 10 makhai taba matamda Bir Tikendrajit Airport Imphal da thungki. Numit khara matung February gi tang ama 2019 Imphal Police Headquarter da Bimol join torakhirami. Police Headquarter Imphal gi General Director, Director General of Police, DGP, Arvil Kumar, IPS na mahakpo Yaripok Police Station da probi oina tharami. Nepada training tawrabasu case ama kamdong na file tawgani haibagi chap chaba experience kidamagda field visit tawba taki. Asumna Bimol Yaripok Police Station gi officer in charge Riana mahakpo guide tawbiki. Yaripok Police Station na chaurak na Imphal dagi kilometer 10 oigani. Khungang aduda lairiba miyosing ayambana lau singuba amadi nongmagi apang-apangba thabak su nomdo hingbana ayambani. Numitto Bimol Yaripok Police Station da leiba matamni. Manjunaraba phijol ama setuna sangga leijadraba ibochauba mamanaba amaga cycle da tongduna police station tamna case ama register tawba lai. Bochawbagi chahi 13 ta ngairibi machanupi Kiran Mala ngarangdagi mangkhre. Thiba yabasu thire. Laikai gi mamanabi sagai natai marum mapang kayadasu hanglure adubu numit nini suba phawba machanupi thiba khangdre. Kari thoklamgadaba haiduna kapna Osiria amasung Bimolda tamlammi. Phangnaba khara thibiyu sar haina tanikpa khonjelda kaptuna wakatchaki. Yaripok Police Station gi Osiriana Bimolda case ado paihallami. Numitto Mars ki tang 13,2018 Chandrakhonggi manung channa kumu chingil lokchap amada phi thongdaba nupi macha amagi hakchang ama taduna leiri. Masasu pumthaba horam le haiduna Chandrakhonggi Pradhan Kumar na police station da pau pirami. Khudakta Yaripok Police Station gi gypsy mari sattuna kamu chingkhongdagi asiba hakchang ado lokhatlami. Hakchang ado pumtharambana manam chenbasu horamle. Bimol Ibo Sowina Piramba mobile number aduda ring torami. Kaka ibo so birabra. Mani sir, kari pau lebirage. Nupi masa amagi asi bhaksang kamu chingi lokchap amadagi phangle. Nupi masa adu sak khangdongnaba amuktang police station na lengthokpiru. Ha, oh, ai shude laksagi sir. Ibo chawba amadi mahakki loinabi sana hanbi manjunerba phijol set shandal apotpa ma tonglaga station yarokle. Nupi masa adugi shaktam ubada ibo chawba amadi sana hanbi kappalawba hawrei. Khanghaudana sana hanbi gyan mangduna leimaida ashiba amagum lektharaki. Nupi police singna Yaripok PSC da pukatuna laying birammi. Kiran Malagi dead body Bimolna lusingduna Rims Mokta thamlammi. Rims Mokta thamlaba matungda station da halaktuna Bimol gi office room da ngak potharami. Nungthilgi pung mari taba tanjaduda ring ama Bimol da lai haiduna yenglubada Purnimagi oirammi. Bimol thabag yamna chilaba. Phone gamda tarakte ko. Thabak chinbagini Purnima. Aina leiba Yaripok station asidagi irap laptana chaurakna kilometer 5 muk chalaga leiba Chandrakhongda nupi masa ama siramagi case ama aina parubadagi ai khara chile Purnima. Hayeng praja miyamgi kari ehola kadamno khanbada ai mathai am sai. Nupi oibigi punsibu sana potkumna khanba ngasigi samasne Bimol. Kiran Malagi case ado aina tijinduna mihatpa puthokna bahuchi kan honari. Mai pakpo oibiyo. Thabak jilabanina aisu thamlage. Pare kudung sabada ai taraulake. Bye Purnima. Nongale Yaripok to Chandrakhong nongpok singmai gi lambi sorok pumba thingjinkre. Lambi mai thaba arakpa gari mingsel thugaibana chingba haukre. Kiran Bala mihat yaningde. Mihat padandi piu lengak pana Kiran Bala mihat chenaba numit manghani gi manung phawbada dandi pigadabani haiduna
masing yamlaba khungang adugi praja satra satri naharon singna Yaripok Police Station tamna thomjilaki Bimolna JAC gi representative ki miyoi manga khak khangattuna wari sanarami numit mangani gi manungda mihat pa puthokani amadi police ki thabak tasu JAC na mateng pangbiba haiduna Bimolna haijarami praja miyamsu Bimol gi wafam adu yaraduna khongjang ado handokki Mars ki tang taraganipa lishing ani taragamapal Bimol na luchingduna police station adugi gypsy aniga Chandrakhonggi kamu chingda yengsinba chatlami asiba taaduna leiramliba mafam aduda thijinlabagi matungda leather jacket ama yanduna leirami jacket ado Chandrakhong community hall da Bimol amadi khungang singa public meeting aduda puthoklami khungang asida gunda tawba jwar sanaba nisha saba kana kana legi Sir, moi mathong hukta khara dilai. Asem mai mu nik thojam dana joy aduga hawbom mai sin sir. oh makhoi dugi manungda leather jacket lipa yaw bro Yawi sir. Mamingna nik thojam dana joy. oh adudi hawjing ning thogdam janan joy kadai leikhba Sir, yaksang manungi pesagai numit phaw lerami. Adubu hawji ti kadai chakhrabono khangdre. okay adudi dananjoy yumda iga mukta chaminasi Hoi sir, yani chachi. yum sibu kana kana lege oh yum sibu kana kana lebi bage Kari takpigadaba nangi nupadi pesagari numitagi hanjalaktri kadaida chatkani karimata hairamde sir lakpaga pau pilo se phone number sida lene oi chaslo asum hairaga mahaki visiting card ado avenue da sinaramlaga Bimol amadi JAC gi mihut sing Dananjoy gi yumda tholaklami mikuk khara gi matungda miyam tilliba community hall aduda Bimol na asumna hairaki hauji kiran malami shi gi langla langjin khangba ngamle mihat ase Dananjoy na chathabani kana kana yawbage haiba adu thijinba mathok takigani Marak asida Dananjoy gi yumda amang ata thogan bigano Dananjoy gi leifam khangbaga helpline number 121 da pau pibirao ngasi nongmadi haukhre mathangi numit marini phawbagi manungda Dananjoy soidana pharagani asumna Yaripok Police Station da Bimol na numittugi nungthil pung mari taba matamda thunglammi good evening sir Kari inquiry report lere sir bimo. mihana sigi langlang jin ayambana fangne sir very good sir bimo Sir, more na phalong da location oiri. thank you sir more police station oi birabra Yes sir. Kari lebira. hojik manipur da sawo athok oiriba Chandrakhongi Kiranmala hatpa mi hatpa ningthogjam Dananjoy more na phalong da location oiduna leire mahakpu arrest tobina baijari Dananjoy gi photo su thakrabani sir Phagani. Sungsoi soidana phagalagi sir. Thawal police station la Mani kari lebira. Kiran Malami hatpada chinaba Dananjoy phare aikhoi Thawal police station na thinjarangli thank you sir asumna Moray Police na Thawal Police Headquarter da Dananjoy bu thilaklami Thawal Police na amuk hana Yaripok Police da Dananjoy bu khusinagi Yaripok Police Station Dananjoy karamna Kiranmana haliba karigi haliba kana kana na haliba Sir ai mi hatpa na chade nongmagi suduna hingjaba miyoini Ratan sai phajabam puro marol chumdri Yes sir. Ratan mamit punsilo makok te sing hayo aduga ne hongpak te chai duna kallu Ratan masin chumdri yitu manga lauru ai toge Yes sir. Dananjoy nasin chumo hajarage sir ai hajarage sir ai hajarage sir ai nupi thire sir anang ai sure nupi maga nupa maga nongma Kiran Malado sir mathot karakpa nupi masa amana iruzatuna leiramba oki nupi masa adugi aksangi idri
ꯑꯩꯍꯥꯛꯅ ꯌꯥꯎꯁꯪ ꯃꯇꯝꯗꯅꯤ ꯁꯥꯔ ꯑꯩꯅ ꯀꯤꯔꯟ ꯃꯂꯥꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯤꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯕ ꯍꯧꯈꯤ ꯀꯩꯒꯤꯅꯣ ꯑꯪꯀꯜꯅ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯤꯔꯤꯁꯦ ꯑꯩ ꯅꯪꯒꯤ ꯑꯪꯀꯜꯁꯦ ꯍꯟꯗꯛ ꯃꯔꯨꯞ ꯑꯃ ꯐꯥꯎꯕ ꯅꯈꯣꯏꯗꯤ ꯈꯔ ꯂꯩꯇꯕꯗꯨꯗ ꯅꯪꯒꯤ ꯑꯪꯀꯜꯅ ꯌꯥꯎꯁꯪꯒꯤ ꯅꯨꯡꯁꯤꯗꯅ ꯂꯩꯔꯤꯅꯤ ꯑꯗꯣ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯕꯣ ꯄꯥꯝꯃꯤꯗ ꯑꯪꯀꯜ ꯑꯩ ꯌꯥꯎꯁꯪꯗꯁꯨ ꯁꯦꯜ ꯄꯤꯗꯣꯏꯅꯤ ꯅꯃꯥꯟꯅꯕꯁꯤꯡꯒ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯪꯀꯜ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯉꯥꯏꯕꯤꯌꯨ ꯃꯇꯝꯗꯨ ꯐꯥꯎꯕ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ